Manipuri Wari. Click the subscribe button and press bell icon to know latest new videos. ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯒ
ꯅꯨꯡꯁꯤ ꯃꯌꯨꯝꯗ ꯍꯜꯂꯛꯑꯦ꯫ ꯌꯨꯝ ꯌꯧꯕꯒ ꯐꯤ ꯍꯣꯡꯂꯦ, ꯆꯥꯛ ꯆꯥꯊꯣꯛꯑꯦ, ꯑꯗꯨꯒ ꯗꯨꯀꯥꯟꯗ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯊꯣꯛꯂꯛꯑꯦ꯫ ꯅꯨꯡꯁꯤꯅ ꯗꯨꯀꯥꯟꯗ ꯐꯝꯍꯧꯔꯒ ꯃꯃꯥꯗꯣ ꯀꯩꯊꯦꯜꯗ ꯄꯣꯠ ꯂꯩꯕ ꯆꯠꯈ꯭ꯔꯦ꯫ ꯑꯋꯥꯠ ꯑꯄꯥ ꯗꯨꯀꯥꯟꯒꯤ ꯄꯣꯠ ꯂꯧꯕ ꯆꯠꯄꯅꯤ꯫ ꯃꯇꯥꯡꯁꯤꯗ ꯅꯨꯡꯁꯤ ꯉꯁꯥꯏꯒꯤ ꯐꯣꯇꯣꯗꯣ ꯅꯤꯡꯁꯤꯡꯂꯛꯑꯦ꯫ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯣꯕꯥꯏꯜꯗꯣ ꯂꯧꯈꯠꯂꯒ ꯐꯣꯟ ꯀꯣꯜ ꯑꯃ ꯇꯧꯔꯝꯃꯤ ꯄ꯭ꯔꯀꯥꯁꯇ꯫ ꯐꯣꯟ ꯔꯤꯡ ꯆꯠꯂꯝꯃꯤ, ꯑꯗꯨꯕꯨ ꯔꯤꯁꯤꯞ ꯇꯧꯔꯛꯈꯤꯗꯦ꯫ ꯅꯨꯡꯁꯤꯅ ꯈꯜꯂꯤ, ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ? ꯅꯍꯥꯟꯈꯩꯗꯤ ꯀꯣꯜ ꯇꯧꯕꯒ ꯑꯗꯨꯝ ꯔꯤꯁꯤꯞ ꯇꯧꯕꯅꯤ, ꯉꯁꯤꯗꯤ ꯄꯥꯏꯔꯛꯇ꯭ꯔꯦ, ꯑꯃꯨꯛꯀ ꯇꯧꯒꯦꯗ꯫ ꯐꯣꯟ ꯑꯅꯤꯔꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯔꯤꯁꯤꯞ ꯇꯧꯔꯛꯈꯤ꯫ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯄ꯭ꯔꯀꯥꯁꯇ ꯃꯃꯥꯅ ꯆꯥꯛ ꯆꯥꯔꯤꯀꯥꯟꯗ ꯌꯥꯝ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯄꯥꯒꯤ ꯐꯣꯟꯁꯤꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ꯫ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯅꯦꯅ ꯍꯥꯏ, ꯌꯥꯏꯔꯤꯄꯣꯛꯇꯒꯤ꯫ ꯀꯅꯥꯅꯣ ꯑꯗꯨꯕꯨ ꯍꯥ?" ꯄ꯭ꯔꯀꯥꯁ ꯄꯥꯈꯠꯂꯦ, ꯆꯥꯛꯇꯣ ꯍꯨꯞꯄ ꯆꯞ ꯂꯦꯞꯄꯦ, ꯉꯥꯡꯂꯛꯇꯧꯕ ꯃꯥꯟꯗꯅ꯫ ꯏꯁꯤꯡ ꯌꯥꯎꯕ ꯑꯃ ꯊꯛꯆꯜꯂꯦ, ꯑꯗꯨꯒ ꯈꯨꯝꯃꯤ, "ꯏꯃꯥ, ꯑꯩꯒꯤ ꯐ꯭ꯔꯦꯟꯅꯤ꯫ ꯅꯨꯡꯁꯤ ꯀꯧꯕꯅꯤ, ꯀꯔꯤ ꯍꯥꯏꯔꯛꯀꯦ?" ꯃꯃꯥꯅ, "ꯀꯩꯁꯨ ꯍꯥꯏꯔꯛꯇꯦꯗ, ꯁꯨꯝ ꯍꯪꯕꯅꯤ." ꯄꯥꯈꯠꯂꯤꯔ ꯀꯔꯤꯅꯣ ꯈꯪꯗꯦ, ꯑꯗꯨꯝ ꯊꯝꯈ꯭ꯔꯦ꯫ "ꯏꯕꯨꯡꯉꯣ, ꯅꯪ ꯉꯥꯎꯁꯤꯟꯅꯕ ꯌꯥꯗꯦꯀꯣ? ꯅꯄꯥꯅ ꯋꯥꯔꯤꯁꯦ ꯅꯣꯏꯒꯤꯅꯤ꯫ ꯍꯧꯖꯤꯛ ꯅꯣꯏꯅ ꯏꯔꯥꯡꯗ ꯇꯥꯎꯗꯨꯅ ꯉꯥꯎꯔꯗꯤ ꯂꯥꯏꯔꯤꯛꯇ ꯁꯣꯏꯔꯛꯀꯅꯤ꯫ ꯃꯗꯨꯅ ꯇꯨꯡꯗ ꯑꯀꯥꯏꯕ ꯌꯥꯝꯅ ꯂꯥꯛꯀꯅꯤ꯫ ꯏꯃꯥꯅ ꯄꯥꯝꯂꯤꯕ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕꯁꯦ ꯐꯪꯕ ꯉꯝꯃꯣꯏꯀꯣ?" "ꯍꯣꯏ ꯏꯃꯥ, ꯌꯥꯔꯦꯕ", ꯄ꯭ꯔꯀꯥꯁꯅ ꯈꯨꯝꯃꯤ꯫ ꯄ꯭ꯔꯀꯥꯁ ꯆꯥꯛ ꯇꯣꯛꯑꯦ, ꯃꯈꯨꯠ ꯍꯥꯝꯗꯣꯛꯑꯦ, ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟ ꯆꯪꯈ꯭ꯔꯦ꯫ ꯂꯥꯏꯔꯤꯛ ꯄꯥꯒꯦꯅ ꯇꯦꯕꯜ ꯃꯅꯥꯛꯇ ꯐꯝꯊꯔꯛꯑꯦ꯫ ꯂꯥꯏꯔꯤꯛꯇꯣ ꯍꯦꯛ ꯍꯥꯡꯇꯣꯛꯄꯒ ꯉꯁꯥꯏꯒꯤ ꯃꯥꯅ ꯍꯥꯞꯈꯤꯕ ꯐꯣꯇꯣꯗꯣ ꯊꯦꯡꯅꯔꯦ꯫ ꯃꯨꯟꯅ ꯌꯦꯡꯉꯦ, ꯑꯗꯨꯒ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯝꯃꯤ꯫ "ꯅꯨꯡꯁꯤ, ꯅꯪꯁꯦ ꯀꯩꯗꯧꯉꯩ ꯊꯦꯡꯅꯒꯗꯕ ꯑꯩꯒ? ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯄꯨꯔꯥ ꯉꯥꯎꯔꯦꯍꯦ, ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯦ꯫ ꯂꯥꯏꯔꯤꯛꯀꯤ ꯋꯥꯈꯜꯒ ꯆꯪꯈꯤꯗ꯭ꯔꯦ, ꯑꯗꯨꯝ ꯇꯧꯗꯅ ꯂꯩꯈ꯭ꯔꯦ, ꯄꯨꯔꯥ ꯑꯉꯥꯎꯕ ꯀꯥꯄꯥꯡꯀꯛꯅꯤ꯫
ꯄ꯭ꯔꯀꯥꯁ ꯃꯍꯩꯗ ꯊꯋꯥꯏ ꯌꯥꯎꯅ ꯍꯧꯔꯛꯈꯤꯕ ꯁꯥꯇ꯭ꯔ ꯑꯃꯅꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯡꯁꯤꯕꯗ ꯉꯥꯎꯖꯕꯒꯤ ꯋꯥꯅꯤ꯫ ꯂꯥꯏꯔꯤꯛ ꯄꯥꯔꯦ, ꯀꯣꯛꯇ ꯆꯪꯗ꯭ꯔꯦ, ꯃꯤꯠꯅ ꯂꯥꯏꯔꯤꯛꯇ, ꯋꯥꯈꯜꯅ ꯅꯨꯡꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯦ꯫ ꯐꯃꯨꯡꯗ ꯆꯪꯈ꯭ꯔꯦ, ꯉꯥꯏꯍꯥꯛ ꯇꯧꯔꯝꯃꯒ ꯂꯥꯏꯔꯤꯛꯇꯣ ꯅꯨꯃꯤꯠꯇꯨꯃ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯅꯨꯡꯁꯤ ꯋꯥꯈꯜꯗ ꯋꯥꯔꯝꯃꯤ ꯐꯣꯟ ꯄꯥꯏꯔꯛꯇꯕꯒꯤ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯄ꯭ꯔꯀꯥꯁꯅ ꯅꯨꯡꯁꯤꯗ ꯐꯣꯟ ꯇꯧꯏ꯫ ꯁꯥꯎꯅꯤꯡꯗꯅ ꯔꯤꯁꯤꯞ ꯇꯧꯔꯝꯗꯦ ꯅꯨꯡꯁꯤꯅ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯛꯄꯗꯒꯤ ꯑꯣꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ꯫ ꯀꯔꯤꯒꯤ ꯐꯣꯟ ꯄꯥꯏꯗꯕ, ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯛꯑꯣ꯫ ꯁꯥꯎꯖꯤꯟꯅꯔꯒ ꯑꯣꯏꯅꯖꯔꯝꯃꯤ ꯅꯨꯡꯁꯤꯅ ꯄ꯭ꯔꯀꯥꯁꯇ꯫ ꯌꯥꯗ ꯇꯧꯔꯤꯅꯦ ꯁꯣꯝꯗ, ꯃꯃꯥꯅ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯈꯪꯉꯦ, ꯂꯥꯏꯔꯤꯛ ꯄꯥꯗ꯭ꯔꯦꯅ ꯉꯥꯡꯉꯦ, ꯑꯗꯨꯒꯤ ꯀꯤꯗꯅ ꯄꯥꯏꯗꯕꯅꯤ ꯐꯣꯟꯗꯣ, ꯉꯁꯤ ꯄꯥꯏꯔꯛꯂꯤꯁꯤꯅꯤ꯫ ꯄ꯭ꯔꯀꯥꯁ: ꯑꯗꯣ ꯑꯩ ꯎꯔꯕ ꯅꯠꯇ꯭ꯔꯣ? ꯀꯃꯥꯏꯅ ꯇꯧꯒꯦ? ꯑꯩꯗꯤ ꯁꯛ ꯊꯤꯕꯅꯤꯗ, ꯅꯪꯅ ꯌꯥꯝꯅ ꯍꯦꯜꯂꯤ ꯐꯖꯕ꯫ ꯅꯨꯡꯁꯤ: ꯁ꯭ꯀꯨꯜꯗ ꯃꯌꯥꯝ ꯆꯪꯗꯅ ꯂꯣꯏꯈ꯭ꯔꯦ ꯐꯣꯇꯣꯗꯣ ꯋꯥꯔꯤꯒꯗ꯫ ꯑꯗꯣ ꯏꯕꯥꯅꯤ ꯀꯔꯝ ꯀꯥꯟꯗ ꯊꯦꯡꯅꯒꯗꯧꯔꯤꯕ? ꯄ꯭ꯔꯀꯥꯁ: ꯈꯪꯗꯦ, ꯃꯇꯥꯡ ꯆꯥꯕꯗ ꯊꯦꯡꯅꯁꯦ, ꯑꯩ ꯂꯥꯛꯀꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯣꯏ ꯑꯅꯤ, ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯔꯝꯃꯤ꯫ ꯃꯇꯝꯗꯤ ꯁꯨꯝ ꯆꯠꯈ꯭ꯔꯦ꯫ ꯊꯥ 3-4 ꯁꯨꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤ ꯈꯪꯅꯔꯛꯄ꯫ ꯄ꯭ꯔꯀꯥꯁꯀꯤ ꯏꯃꯨꯡꯒꯤ ꯋꯥꯔꯤ ꯂꯣꯏꯅ ꯂꯤꯔꯕ ꯃꯇꯨꯡꯗ ꯅꯨꯡꯁꯤꯅ ꯄ꯭ꯔꯀꯥꯁꯀꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯈꯟꯈ꯭ꯔꯦ꯫ ꯁ꯭ꯀꯨꯜꯒꯤ ꯑꯦꯛꯖꯥꯝ ꯃꯇꯝ ꯌꯧꯔꯛꯑꯦ꯫ ꯄ꯭ꯔꯀꯥꯁ 11 ꯑꯦꯛꯖꯥꯝꯒꯤ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯄꯩꯁꯥ ꯂꯩꯇ꯭ꯔꯦ꯫ ꯅꯨꯡꯁꯤꯅ ꯄ꯭ꯔꯀꯥꯁꯀꯤ ꯑꯋꯥꯕꯗꯣ ꯎꯔꯗꯨꯅ, ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯑꯩ ꯂꯩꯔꯤꯁꯤꯗꯤ, ꯑꯩꯅ ꯄꯤꯔꯛꯀꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯄ꯭ꯔꯀꯥꯁ ꯌꯥꯅꯤꯗ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯈꯪꯉꯦ ꯄ꯭ꯔꯀꯥꯁ ꯄꯩꯁꯥ ꯂꯩꯇꯦ ꯍꯥꯏꯕꯁꯦ, ꯑꯗꯨꯅ ꯕꯣꯏꯗ ꯐꯖꯅ ꯊꯨꯞꯂꯒ ꯁ꯭ꯇꯦꯞꯂꯔ ꯄꯤꯟꯅ ꯆꯦꯠꯅ ꯐꯥꯖꯤꯜꯂꯒ ꯃꯃꯥꯟꯅꯕꯤꯗ ꯄꯤꯔꯛꯈꯤ꯫ ꯅꯣꯡꯃ ꯄ꯭ꯔꯀꯥꯁꯇ ꯐꯣꯜ ꯑꯃ ꯂꯥꯛꯈꯤ꯫ ꯃꯃꯥꯟꯅꯕꯤ ꯑꯣꯏꯔꯝꯃꯤ꯫ ꯚꯥꯏ, ꯅꯪꯒꯤ ꯄꯣꯠ ꯑꯃ ꯄꯤꯔꯛꯑꯦ, ꯂꯧꯕ ꯂꯥꯛꯑꯣ꯫ ꯉꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯄ꯭ꯔꯀꯥꯁ: ꯍꯣꯏ ꯚꯥꯏ, ꯂꯥꯛꯀꯦ꯫ ꯂꯧꯕ ꯆꯠꯂꯤ, ꯁꯥꯏꯀꯜ ꯑꯃ ꯇꯣꯡꯗꯨꯅ ꯄꯨꯔꯛꯑꯦ꯫ ꯀꯔꯤꯕꯨ ꯑꯣꯏꯔꯝꯒꯗꯕ, ꯁꯤꯕꯨ ꯈꯟꯖꯥꯟꯅꯩ꯫ ꯌꯨꯝ ꯌꯧꯈꯤꯕꯒ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯦ꯫ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯅꯕ ꯄꯩꯁꯥ ꯑꯣꯏꯔꯝꯃꯤ꯫ ꯄ꯭ꯔꯀꯥꯁ ꯉꯁꯤꯗꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯑꯦ꯫ ꯃꯥꯒꯤ ꯂꯩꯇꯕ ꯃꯇꯝꯁꯤꯗ ꯃꯇꯦꯡ ꯄꯥꯡꯂꯛꯄꯒꯤ, ꯃꯥꯒ ꯑꯃꯨꯛꯇ ꯎꯅꯗ꯭ꯔꯤꯕ ꯃꯥꯅ ꯑꯁꯤ ꯌꯧꯅ ꯈꯟꯕꯤꯔꯛꯄꯁꯤꯗ꯫ ꯑꯦꯛꯖꯥꯝꯒꯤ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯈ꯭ꯔꯦ꯫ ꯄ꯭ꯔꯀꯥꯁ ꯑꯦꯛꯖꯥꯝꯁꯨ ꯊꯥꯈ꯭ꯔꯦ, ꯂꯣꯏꯈ꯭ꯔꯦ꯫ 11 ꯑꯦꯛꯖꯥꯝꯗꯤ ꯄ꯭ꯔꯃꯣꯁꯟ ꯑꯦꯛꯖꯥꯝ ꯑꯣꯏꯔꯝꯃꯤ꯫ ꯃꯤꯡ ꯈꯛꯇ ꯆꯨꯝꯅ ꯏꯔꯝꯕꯗ ꯄꯥꯁ ꯑꯗꯨꯝ ꯇꯧꯏ꯫ ꯂꯥꯏꯔꯤꯛ ꯄꯥꯗꯅ ꯊꯥꯈ꯭ꯔꯦ ꯑꯗꯨꯝ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯄ꯭ꯔꯀꯥꯁ ꯄꯩꯁꯥ ꯇꯨꯡꯁꯤꯟꯗꯨꯅ ꯃꯣꯕꯥꯏꯜ ꯑꯃ ꯂꯩꯒꯦ ꯈꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯃꯍꯥꯛ ꯑꯃꯨꯛꯇ ꯃꯊꯟꯇ ꯄꯣꯠ ꯂꯩꯕ ꯆꯠꯇ꯭ꯔꯤ ꯕꯖꯥꯔꯗ꯫ ꯂꯝꯃꯤꯠ ꯇꯨꯃꯤꯠ ꯑꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯌꯥꯝꯅ ꯄꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯀꯔꯤꯝꯇ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕ ꯑꯃꯗ ꯍꯧꯔꯝꯃꯤ꯫ ꯚꯥꯏ, ꯕꯖꯥꯔꯗ ꯑꯃꯨꯛꯇ ꯆꯠꯃꯤꯟꯅꯔꯨꯁꯤ꯫ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯑꯃꯠꯇ ꯂꯩꯒꯦ ꯇꯧꯕꯅꯤ꯫ ꯃꯃꯥꯟꯅꯕꯁꯨ ꯍꯔꯥꯎꯅ ꯌꯥꯔꯛꯑꯝꯃꯤ꯫ ꯍꯣꯏ ꯆꯠꯁꯦ, ꯀꯩꯗꯧꯉꯩ ꯆꯠꯁꯤꯒꯦ? ꯂꯥꯛꯂꯤꯕ ꯃꯟꯗꯦ ꯅꯨꯃꯤꯠꯁꯤꯗ ꯆꯠꯂꯁꯤ, ꯁꯣꯏꯅꯗꯕꯤ꯫ ꯁꯤ ꯍꯥꯏꯔꯝꯃꯒ ꯄ꯭ꯔꯀꯥꯁ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯡꯁꯤꯗ ꯐꯣꯟ ꯇꯧꯔꯝꯃꯤ꯫ ꯅꯨꯡꯁꯤ, ꯑꯩ ꯃꯟꯗꯦ ꯅꯨꯃꯤꯠꯇ ꯕꯖꯥꯔꯗ ꯂꯥꯛꯀꯅꯤ꯫ ꯄꯣꯠ ꯂꯩꯕ ꯅꯪꯒ ꯊꯦꯡꯅꯕ ꯌꯥꯒꯗ꯭ꯔꯣ? ꯍꯥꯏꯔꯛꯑꯣ꯫
ꯅꯨꯡꯁꯤ: ꯍꯣꯏ ꯌꯥꯏꯌꯦ, ꯁꯣꯏꯗꯕꯤ ꯂꯥꯛꯀꯗ꯭ꯔꯣ? ꯂꯥꯛꯀꯅꯤ, ꯊꯝꯃꯒꯦꯀꯣ꯫ ꯐꯣꯟꯗꯣ